welcome back to my channel. Ngasi aigi blog se Q&A gi kaino oina namage na khalapti aigi viewers sing subscribers sing na video thagalak tari kuire kai daurage am hangbire e adu ai su ai personal thaba khatang chinba lai ko adu dugi thagalak tabane mayang waro bi gano adu thaba habdi husi gyum da lockdown su lai bani na ko video se kai nam duino su khangde badi mathak to thabak to ka chil lai aduna ai si bera kha ka ba gine adu mayang waro bi gano adu Q&A gi video se sembiro na haiman badagi ai se ngasi semjarak pane adu mayamna habidi mamang gi video da ina question hangbiro o aduga ai do dum reply dum tawjake na haibane ba adu du da kuira ba semda ba se aina adu hojik tan ja ja ngai semge na tawbane ba ko adu mayam hauna ba tawse adu di mayam first question se lokhna ba tawjarage ko first question da moirang them suna laima moirang them hai ko what is your biggest fear hai aigi biggest fear se tasena hai taraga buti hena habidi ko aingonda ka no base machin thiba mi se asi aigi biggest fear ne amarom da habidi mi na machin thira pai sabu ai hai se khangde do mayam ne khangnaramani ado aigi biggest fear se machin thiba mi se asini aduka James Khwairak pam second question da ko chiche manipuri gi favorite actor amaga actress amaga haibiro o aduga chiche se single lo natraga relationship lo haiba ko aigi favorite actor actress manipur gi se mani kaino dane actress dana Biju ko aduga actor dana ai Araw Laitonjam adagi cheche se single lo natraga relationship lo hai kaya na kumdoino hoi relationship ne ko aduga matai sidi che am nungsi khopi hybro sing sidi thank you ko mayam adugu madi pajara roike adagi Kiran hangbire ko question number 3 da Kiran hangbire che se high school dagi college mai jam sang ba male ko ma yam sang ni sidi adu matek para khumagina da mai question jam sang e ba ko che se high school dagi college fa ba kadai da tambirake educational qualification aim in life ichini naw kai hano aduga moine kai hotnari ke parents ki profession asiam sang le ko adu matek khumage che se high school college kadai fa tawirake ha se ai schooling na kan do tawre e pi ngai da khoi gi St Xavier se ne moirang da lei ko adu tawre e adu class 5 6 7 dagi mo ai pari mong khai sim dang sang pangai da tawre e ba ko adu pangai da tawre e aduga class kaino 8 class 9 nate class 7 dagi class 8 dagi akhoi sim moirang da advanced intermediate college na ma lei e adu da tawre e 12 fau ba aduga dui matung first second year na moirang college da tawre e similar ko aduga aim in life hai ai aim in life se ta sengna hai taraga di aim in life se dum mayam ma sakhangna ba dum mi moiba haibdi ai huji artist ori asi so ai aim in life adum oye si adum haijarage ko adu ichinau kaya no aduga moine kai hotnari ge parents ki profession hai ko akho ichinau se manga ne ichi ahum amaga da amaga aina khwai last ne ba ko aina khwai last aduga parents ki profession che kai akhoi baba gina ko kaino tawri electricity koi morang department gi SO ina laibane aduga mama di simple housewife ne mama ne ko chegi mama se kailam dagi no hai akhoi mama se khurai dagi ni khurai khoi gi to moirang kampu kha du kong pan haidaraga ko adu dagi ne khoi ma se chi ki iche na yum pali dun kailam dano hai akoi chi ani mayum pan khre amadi pan tri amana singjamai da pale singjamai aduga amana khoshi moirang da pale ba ko chi ki iche yum pa si pa kre ko che na lila yaw bado so ama da lupa kaya
ꯂꯧꯕꯤꯒꯦ ꯍꯥꯏ ꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕꯁꯤꯗꯤ ꯐꯤꯛꯁ ꯅꯥꯏꯗꯦ ꯍꯥꯏꯕꯗꯤ ꯐꯤꯛꯁ ꯅꯥꯏꯗꯦꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯂꯤꯂꯥꯒꯤ ꯍꯥꯏꯕꯗꯤ ꯂꯤꯂꯥ ꯀꯧꯕꯤꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯅ ꯄꯤꯔꯛꯄꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯅ ꯐꯤꯛꯁ ꯂꯩꯇꯦ ꯁꯤꯗꯤꯀꯣ ꯑꯗꯨꯒ ꯂꯤꯂꯥ ꯁꯣ ꯑꯃ ꯎꯠꯄ ꯂꯨꯄꯥ ꯀꯌꯥ ꯂꯧꯒꯦꯀꯣ ꯑꯩ ꯈꯨꯝꯈ꯭ꯔꯦꯀꯣ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯤꯂꯥ ꯈꯣꯡꯗꯥꯕꯤꯔꯛꯈꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯈꯔ ꯊꯝꯕꯤꯌꯣ ꯍꯥꯏꯌꯦ ꯑꯩꯁꯦ ꯏꯁꯥꯒꯤ ꯆꯍꯤꯁꯦ ꯑꯩꯅ ꯂꯤꯂꯥ ꯌꯥꯎꯕ ꯍꯧꯔꯛꯄꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 10ꯗꯒꯤ ꯌꯥꯎꯕ ꯍꯧꯔꯛꯄꯅꯦ ꯑꯗꯣ ꯂꯤꯂꯥꯒꯤꯁꯦ ꯍꯧꯔꯛꯄ ꯀꯃꯥꯏꯅ ꯍꯧꯔꯛꯄꯅꯣ ꯈꯣꯠꯄꯅꯣ ꯑꯗꯨꯗꯤꯀꯣ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯦꯕ ꯑꯗꯨꯒꯤꯗꯤ ꯇꯣꯉꯥꯟꯅ ꯍꯥꯏꯕꯗꯤ ꯑꯩ ꯂꯤꯂꯥ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯛꯏ ꯍꯥꯏꯕꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯇꯣꯉꯥꯟꯅ ꯁꯦꯝꯖꯔꯛꯑꯒꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯟꯅ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯃꯛꯄ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯐꯖꯅ ꯚꯤꯗꯤꯑꯣ ꯑꯃꯗ ꯁꯦꯝꯖꯔꯛꯀꯦ ꯅꯠꯇ꯭ꯔꯒꯗꯤ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯌꯥꯝ ꯁꯥꯡꯉꯅꯦꯕꯀꯣ ꯀꯣꯏꯁꯟꯗꯣ ꯌꯥꯝ ꯁꯥꯡꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤꯅ ꯍꯥꯏꯕꯅꯆꯤꯡꯕ ꯈꯔ ꯊꯝꯕꯤꯌꯨ ꯑꯩꯒꯤꯁꯦ ꯍꯥꯏꯅꯤꯡꯕ ꯌꯥꯝꯃꯟꯈꯤꯗꯅ ꯈꯔꯗꯤ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯣꯏꯗꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯀꯤꯞ ꯁꯥꯏꯅꯤꯡ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯤꯔꯟ ꯅꯪ ꯑꯟꯁꯔ ꯄꯤꯔꯦꯀꯣ ꯑꯗꯨꯒ 3ꯗ ꯁꯤꯕꯂꯤꯡ ꯃꯨꯛꯕꯥꯡ ꯍꯥꯏꯌꯦꯀꯣ ꯁꯤꯕꯂꯤꯡ ꯃꯨꯛꯕꯥꯡꯅ ꯆꯦꯆꯦꯁꯦ ꯍꯤꯡꯅꯕꯒꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯀꯩꯀꯩ ꯂꯩꯒꯦ ꯑꯝꯇ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯍꯥꯏꯌꯦ ꯑꯩꯁꯦ ꯍꯤꯡꯅꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯋꯥꯛ ꯇꯧꯖꯔꯤ ꯑꯗꯣ ꯑꯩꯒꯤ ꯁꯦꯂꯨꯟꯁꯨ ꯍꯥꯡꯉꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯗꯀꯣ ꯊꯣꯏ ꯕ꯭ꯌꯨꯇꯤ ꯁꯦꯂꯨꯟꯅ ꯑꯩ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯁꯦꯂꯨꯟꯗꯣ ꯑꯗꯨꯝ ꯎꯠꯆꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯁꯨ ꯇꯧꯋꯦ ꯑꯗꯨꯒ ꯀꯩ ꯑꯝꯇ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯀꯩ ꯄ꯭ꯂꯥꯟ ꯂꯩꯒꯦ ꯑꯝꯇ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯍꯥꯏ ꯐ꯭ꯌꯨꯆꯔꯒꯤꯀꯣ ꯐ꯭ꯌꯨꯆꯔꯒꯤ ꯄ꯭ꯂꯥꯟꯁꯦ ꯌꯥꯝꯈ꯭ꯔꯦ ꯑꯗꯣ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯁꯛꯁꯦꯁ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯁꯤꯕꯂꯤꯡ ꯃꯨꯛꯕꯥꯡ ꯑꯗꯨꯒ ꯀꯩꯁꯥꯝ ꯄꯦꯄꯦ ꯆꯦ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯄꯁꯦ ꯆꯦꯅ ꯉꯥꯡꯕꯗꯁꯨ ꯀꯟꯑꯣ ꯊꯥꯖꯕꯤꯌꯨ ꯆꯦꯒꯤ ꯂꯥꯏꯠ ꯍꯥꯏꯕꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡ ꯇꯧꯕꯗ ꯃ꯭ꯌꯨꯖꯤꯛ ꯍꯦꯟꯃꯟꯗꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯋꯦꯅ ꯍꯥꯏ ꯑꯗꯨ ꯈꯇꯪ ꯇꯞꯊꯕꯤꯔꯣ ꯍꯥꯏꯔꯛꯄꯅꯤꯀꯣ ꯑꯣꯀꯦ ꯁꯖꯦꯁꯟ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯀꯩꯁꯥꯝ ꯄꯦꯄꯦꯀꯣ ꯑꯗꯨꯒ ꯃꯥꯏꯁꯦ ꯖꯦꯟ ꯋꯦꯡꯁ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦꯀꯣ ꯖꯦꯟ ꯋꯥꯡꯁ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤ ꯀ꯭ꯔꯁꯅꯦ ꯀꯨꯏꯔꯦ ꯀ꯭ꯔꯁ ꯑꯣꯏꯔꯛꯄꯁꯦ ꯀꯣꯏꯁꯟ ꯁꯤꯁꯀꯤ ꯑꯐꯕ ꯍꯩꯅꯕꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯑꯐꯕ ꯍꯩꯅꯕꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯑꯩꯒꯤ ꯑꯐꯕ ꯍꯩꯅꯕꯤꯁꯦ ꯑꯩ ꯃꯤꯉꯣꯟꯗ ꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯗꯦ ꯀꯣ ꯑꯗꯨꯒ ꯐꯠꯇꯕ ꯍꯩꯅꯕꯤꯁꯦ ꯀꯩꯅꯣꯅꯤ ꯐꯠꯇꯕ ꯍꯩꯅꯕꯤꯁꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯐꯠꯇꯕꯤ ꯍꯩꯅꯕꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯒꯤ ꯐꯠꯇꯅꯕ ꯍꯩꯅꯕꯤꯁꯦ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯃꯌꯥꯝ ꯆꯥꯕꯁꯦ ꯑꯣꯏꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯦ ꯍꯥꯏꯕꯗꯤ ꯆꯥꯛꯆꯥ ꯂꯣꯏꯔꯁꯨ ꯑꯆꯥꯄꯣꯠ ꯆꯤꯞꯁꯀꯨꯝꯕ ꯀꯔꯥꯁꯦ ꯌꯥꯝ ꯆꯥꯏꯌꯦꯕ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯆꯥꯕꯗꯣ ꯆꯥꯛꯆꯥ ꯇꯣꯛꯑꯒꯗꯤ ꯐꯠꯇꯦꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯅꯤꯀꯣ ꯑꯗꯒꯤ ꯃꯣꯅꯤꯀꯥ ꯐꯨꯔꯥꯏ ꯂꯥꯛꯄꯝ ꯍꯥꯏꯌꯦ ꯆꯦꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯂꯣ ꯅꯠꯇ꯭ꯔꯒ ꯁꯤꯡꯒꯜꯂꯣ ꯍꯥꯏ ꯑꯃꯨꯛ ꯁꯨꯝ ꯍꯪꯕꯤꯔꯦꯀꯣ ꯑꯗꯨ ꯃꯃꯥꯡꯗꯩ ꯈꯨꯝꯖꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2 ꯆꯦ ꯃꯤꯠ ꯁꯔꯖꯔꯤ ꯇꯧꯕ꯭ꯔꯣ ꯑꯩ ꯃꯤꯠ ꯁꯔꯖꯔꯤ ꯇꯧꯗꯦ ꯑꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟꯕ ꯉꯔꯥꯡ ꯅꯍꯥꯟ ꯀꯥꯞꯄꯨꯗ ꯉꯥꯏꯔꯤꯌꯦ ꯍꯥꯏꯕꯗꯤ ꯀꯨꯏꯔꯕꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯂꯣꯏ ꯀꯥꯞꯄ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯁꯦ ꯀꯤꯃꯟꯗꯅ ꯁꯤꯔꯤꯟꯁꯀꯨꯝꯕ ꯑꯗꯒꯤ ꯀꯦꯅꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯗꯣꯛꯇꯔꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯦ ꯎꯕꯗꯀꯣ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯉꯝꯗꯦꯕ ꯑꯦꯅꯤ ꯀꯩꯅꯣꯕꯨ ꯑꯣꯏꯔꯣ ꯁꯤꯔꯤꯟꯁꯄꯨ ꯑꯣꯏꯔో ꯑꯗꯒꯤ ꯂꯩꯗꯅ ꯃꯤꯒꯤ ꯗ꯭ꯔꯤꯞ ꯌꯥꯟꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯑꯗꯩ ꯃꯤꯉꯣꯟꯗ ꯊꯤꯟꯕꯗꯨꯐꯥꯎ ꯑꯩ ꯌꯦꯡꯕ ꯍꯩꯅꯗꯗꯅꯀꯣ ꯇꯟꯗꯅ ꯇꯧꯗꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯀꯩ ꯍꯥꯏꯅꯤ ꯁꯔꯖꯔꯤꯒꯨꯝꯕ ꯀꯩꯀꯥꯁꯦ ꯇꯧꯅꯤꯡ ꯇꯥꯔꯒꯁꯨꯀꯣ ꯑꯩ ꯑꯗꯨꯝ ꯉꯝꯗꯦꯕ ꯇꯧꯕ ꯑꯗꯨ ꯀꯤꯕꯒꯤꯀꯣ ꯑꯗꯒꯤ ꯃꯣꯅꯤꯀꯥ ꯐꯨꯔꯥꯏ ꯂꯥꯛꯄꯝꯒꯤ ꯈꯨꯝꯃꯦꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄ꯭ꯔꯤꯌꯥ ꯗꯦꯕꯤ ꯃꯤꯠꯀ ꯁꯝꯒ ꯑꯅꯤꯁꯦ ꯀꯩꯒꯤꯅꯣ ꯁꯨꯛ ꯌꯥꯝ ꯐꯖꯔꯤꯁꯦ ꯁꯤꯗꯤ ꯖꯁ ꯀꯩꯅꯣꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯈꯣꯏ 5ꯒꯤ
hiding talent ahum haibiro thanks hai aigi best friends almost aigi tinaba mi khuding mak best friend ngakta ne adubu hoi best friend adu khara close oina tinaba hai taragadi aigi video da dum yauminaba aigi ta sing habidi ai ta jamuna adegi bhumika ko adegi yame moi ahum mari habidi vidya elina hoi adegi thoinau haisnam hoi adum adegi rohana yame adum habdi khara close oina punbado adu punba singdo adu ngatane moi hidden talent hai se moi makeup artist ne ko makeup artist boye number loina makeup artist hai dare ko aduga modeling gumba tawba moi su dum yawe moi gi adu moi di cha insang thong ba sam hai da kui akhoi ta jamuna to mamang video de yaw ba ma cha insang thong ba am hai ba ko chaksa na ba da mamang gi blog da ma dum thong ni do ang nu si bi ma ne bi ni aduga renipa oinam na che gi lila na taba atei tei kai hona birige ai di che sam nu shi ai lila na taba tei se pala tau jari adegi Alice oinam che gi chahi kya subirage chahi matang se hairagum si kai se chahi hangak pa se hairagum si ko punshi ningombam hai ai gi question di songi isa da somna khwai dagi thizai khanba pamjadaba part che karamba part no hai ko ai gi isada aina khwai dagi thi na khanjaba se te kan na ai gi na ton aduga noi basiga aduga thiri be part of phajana surgery tawge khanbi bra no I don't want ai surgery taw pam de thi gera phajagera mina pambi gera pamboira it is akhoi mama ga baba ga ne pirak liba ai she face ishwar na pibi da ise ado sida dum it is ai dum leijage ai surgery ke ka tawbadi ai di hoi tasinai ta ga di hoi body ki surgery na makhalam ni ko aduga face ki oina da surgery taw jaroi because I don't want to lose my face that adegi ningombam Diwalaxmi na hangbiri ko chegi family mi kaya no ichinau kaya punna family intro toro oche haujik che che lila na taba to pakai hona bi ga sidi adum mana bu question oire ko te ai ngasai ichinau ko kai kas loi hai gre ba ko andagi Sophia Ajmi che nung CV nang se asukam na nung shiri se kahigino hai Sophia nang ai nung shiri do tai kan na te nang na aibu hana khanbi ba nung shina khanbi ba adugi da makte nang ai nung shiri do ko ai sinang bu yam nung shi adu che nang gi BF lai bro hai hoi skin se sugam phasai se kai kai sijina ai kaim sijina di sijina ba hai just toner gumba adigi adugumba khara mangai ka shu haibidi mai da adu tai da ya de da tai da ya de kain tawra adugumba di ka haina de engon adugumba gi tawdi ko ai di punga ngau de sugam phajaba basidi comment na tri ko ai kanu di pazara roi ge ko tai de che hair care ge skin care ge maram da phajaba video ma tawbiyo mamang da su khara di aina sijina ba product khara de dum mamang da share taw jagra bane dum ai hangalaga si video si ge hangalaga dum yang biyo hair care ge matam skin care ge matam da khatang aina sijina da mayam da ko share taw jagi bane adu dum ningsing biyo ko chegi address se kadai dagi no hangbir epegi zero planet hai ko ai se moirang dagi ne cheche lila kamaina khongda birakhi ge hai lila se samlapna haibada kamaina khongda birakhi ge hai se lila se kaino tawbane ai se ai se wangoi da khoi gi cheche ma gi luhong ba yaw ba chat bane adu ta thabal jong mane ba khoi se thabal jonge khoi imane bi sing taraga adu moi na je sum aham ba nu pi ni adu ni dani moi ma sen yet na ba za ne ba ko habdi lila artist yeng balak pa aduga adudagi moi na ai je habdi ahan ba da budi moi na chuchampur da lila sanorogi la party ja halak pa da khoi yok sang manung se akhoi se akhoi moirang ni transgender gi oina moirang lam khai gi si da khoi se thauri that le ba thauri thapa matam da lila bus se ju akhoi na that pa di yang har adu da moi man u ingona adumai ta u gi ba do adu u khra ba aduga mu hujiki yok sang gi kaino si da ko thabal chungba sida dumai tawga thengna badagi adumai moina je phara ganda dumai ne yawan gi bani lila se
เดี๋ยวอัตยดีภาษาคนแชร์ตัววิดีโอเกี่ยวกับบีboyfriend เลยบริษัทมาตั้งให้บิวอัส boyfriend งานให้เลยก็ไปลำดับนี้ตัวจีนเอาไปอ่านให้คุมเร็กก็นั่นเป็นลอยคุมระบางตัวนี้เจ๊กี้ favorite color สิพิงมาเลยห้อยมาในงานถอยงานงมกว่าอีจันสาบัมจ้าให้ก็เขาจีเขาสิการันบลีลาปาร์ตี้ได้เลยบีรีบักเกตุงได้ถอยสิการันบลายน์ได้จัดกี่ขันบีเกไอเสียเขาจิกเซนนงเงินอาร์ติสมังลีลาได้เลยจารีตุงได้ถอยสิการันบลายน์ได้จัดกี่ขันเกให้ಅದುไอให้ตุงได้จะ just นั่งฟิวเจอร์กินหังไอตัวก็ಅದುฟิวเจอร์เสียพลานไม่ห้ามเลยಅದುตัวกวนกันเนาะต้องจะอะไรให้พอดี success ไว้ละกันแต่ก็ಅದು แชร์ไว้ต้องจะadagi Priya Rani na haris na debita ga nanga masak yaman na machin manaw ro kai de no che debita kapani ichin naw hai se pokmina badin natte ado akoi gi mari mata ni habdi akoi che ma ai nga sai ja gi moirang do ong ni habdo ado akoi che moirang do ong ni ba ai gi ithak se ado mana luhong ni ba nupa se kaino ne ba che debita gi mabung hai tare mabung ahanเจดีบิตากีเราดูไม้ในมารีดูไม้ในทกในชิ้นนี้น้อยเสียปุ๊บมีนาบดินนัดเดียก็เจกี้เฟรไรคัลเลอร์สิกาอิโนให้ไอเจสิกาไอปิงกว่าอันนั้นแบบนั้นสมกัยนูงาตัวนี้ก็ชาเจสงานแต่ปีบีรักปนีครับดีสวิตคอมเมนต์งานแต่ปีบีเรก็adagi James khwai rak pam jene YouTube se kari wakhal gi torok pano aduga che gi favorite Manipur YouTuber se kana no hai biro o hai ko question nice question hai tare ko che gi YouTube se kari wakhal lon de hang pano ai ni YouTube hang pa je ta se nai tar ga di ai se han hang ai budi hoi amayam na budi atum hang me am hai ai hang jungai de ko hang jungai dai de aina lila chapagi tu thagat biro o adagi ai lifestyle kamain tawi aduga ai hu present na kamain ne lai di kholi adu da sing thagat biro yam kanna hai re adu su ai kai su thoidok na khallu de ba kai gino da lila chat ingai de matam do lai tabani adu gumba blog sema khotba de editing taw ba do matam dum changi da na ko video am nam bai step adu du gi ai se kai su thoidok na kaino taw de adu ha lockdown se mamang gi lockdown taw ba han ki second wave chena ta ba fast ki lockdown taw ba si da ta sinai ta ga de ai se wari bu dam sang re ado ai ngon da sum wakhan je khatang do su atopa ko mayam da share taw ba ya area ma ai gi sum thirak bai tare ai gi su matam do len thok pa ya ba means mayam ga share connection taw na ba do adugum ba do lila le pa ba ni na ai ngon da wakhan do nungai ta ba de gi do mai na YouTube se khu chi che gi nu pau ji gi che de bita gi mabung se ma na taw ra kan da do mai na hangbi gi ba ne do mai hang kan da sembi gi ba ne ba ko ado ta sinai ta ga di ai gi na hang ba na ti ba ma gi video hang ba ne adu dai du mai gi video da ai se nangi video am da thagat ke na ai ngon da hairak pa ado ai na skari video na thagat tu bo ha ba da o phare du de ai chau ra kai no ma hau ra ke atu cha pai do na pa thagat khar ya sen thagat pa da ma gi video mamang nei thagat pa mayam do gi viewer do ai ni hen hel la ai gi video ma khak tu na adu da ga asidi nangi oina na sa gi channel sembi ra ge du ga nang adum nangi lifestyle dum share taw ro adu dum thagat charu na hin thau ba gi thagat khi ba ni mayam da aduga ma hu je hang gi ba do karamba YouTuber ni pam ge hai ko ai ne YouTuber da Manipur da pam ba se Pretty XOXO pa me adagi atopa si yeng budi yeng e du shu ko cha ba khot pa gi mu bang si ai kaya yeng gan de cha ba khot pa gi taw ba si ti ko ando Manipur gi oina de ai ka hai na di yeng de Manipur gi oina di ma adum Pretty yeng e adagi kari hagra adagi naru leli so mar ti yeng ko ma gi su nungai adum manamba loina mak nungai ba ngak tani adu da ai gi kaino da matam do phang da banin ai di tasin adum da pa ka haini yeng gan de ba ko adu du gi ne adum moi khra dum nungai tai sing loi je ko adagi Ketrichan hai ko chene YouTube blog
ꯍꯥꯡꯕꯗꯒꯤ ꯆꯦꯗ ꯀꯔꯤ ꯀꯔꯝꯕ ꯑꯍꯣꯡꯕ ꯂꯥꯛꯀꯦ ꯅꯨꯡꯉꯥꯏ ꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯆꯦ ꯍꯥꯏꯌꯦ ꯑꯍꯣꯡꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯑꯍꯣꯡꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯃꯤꯟꯁ ꯁꯤꯗꯤ ꯑꯗꯨꯝ ꯀꯔꯤꯅꯣ ꯑꯍꯣꯡꯕ ꯍꯥꯏꯁꯦ ꯑꯍꯣꯡꯕ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯑꯗꯣ ꯑꯍꯣꯡꯕ ꯍꯥꯏꯁꯦ ꯍꯣꯏ ꯑꯩꯅ ꯅꯣꯔꯃꯦꯜ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯈꯣꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯈꯔ ꯍꯥꯏꯕꯗꯤ ꯃꯤꯅꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯈꯔꯗꯤ ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕ ꯐꯪꯖꯕꯁꯦ ꯑꯁꯤꯒꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤ ꯃꯉꯥꯏꯗ ꯔꯨꯝ ꯇꯨꯔ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯑꯟꯁꯤ ꯂꯨꯋꯥꯡ ꯍꯥꯏꯌꯦ ꯔꯨꯝ ꯇꯨꯔꯁꯦ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯕꯦꯔꯥ ꯀꯥꯔꯤꯑꯕꯀꯣ ꯑꯗꯒꯤ ꯀꯩꯂꯥꯅꯤ ꯅꯤꯡꯊꯧꯖꯥꯝ ꯍꯪꯕꯤꯔꯦ ꯆꯦ ꯊꯣꯏ ꯁ꯭ꯀꯤꯟ ꯋꯥꯏꯠꯅꯤꯡ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯤꯕ꯭ꯔꯣ ꯅꯪꯁꯨ ꯉꯧꯋꯤ ꯑꯗꯣ ꯀꯥꯞꯇ꯭ꯔꯁꯨ ꯈꯪꯕꯤꯔꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯣ ꯍꯥꯏꯌꯦꯀꯣ ꯀꯩꯂꯥꯅꯤ ꯅꯤꯡꯊꯧꯖꯝ ꯑꯩ ꯁ꯭ꯀꯤꯟ ꯑꯗꯨꯒꯨꯝꯕ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄ ꯈꯣꯠꯄ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯈ꯭ꯔꯦ ꯁꯤꯔꯤꯟꯖꯀꯨꯝꯕ ꯀꯩꯀꯥꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯎꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯀꯩꯁꯨ ꯑꯩ ꯑꯗꯨꯒꯨꯝꯕꯗꯤ ꯁꯤꯖꯤꯟꯅꯗꯦꯀꯣ ꯑꯗꯨꯒ ꯀꯥꯞꯇ꯭ꯔꯁꯨ ꯈꯪꯕꯤꯔꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯌꯣ ꯍꯥꯏ ꯑꯗꯨꯝ ꯈꯪꯗꯦ ꯃꯤ ꯀꯥꯞꯄꯗ ꯃꯣꯏ ꯀꯩꯅꯣ ꯌꯥꯝꯅ ꯑꯩꯒꯤꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯨꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯅꯣꯏꯗ ꯁꯤꯌꯔ ꯇꯧꯕꯗꯣ ꯈꯤꯇꯪ ꯋꯥꯏ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯅꯣꯏꯗ ꯁꯤꯌꯔ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯅ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠꯇꯣ ꯃꯤꯅ ꯁꯤꯖꯤꯟꯅꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯁꯤꯌꯔ ꯇꯧꯔꯒ ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ ꯅꯣꯏꯅꯗꯤ ꯑꯩ ꯊꯥꯖꯕꯤꯕꯒꯤ ꯀꯥꯞꯄꯨꯔꯅꯤ ꯑꯗꯣ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯏꯐꯦꯛ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯎꯔꯝꯒꯅꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯖꯁ ꯑꯩꯅ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯏꯗ ꯁꯤꯌꯔ ꯇꯧꯅꯤ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯉꯝꯅꯤꯡ ꯇꯥꯔꯒꯁꯨ ꯗꯣꯛꯇꯔꯒꯨꯝꯕ ꯑꯗꯨꯝ ꯇꯥꯟꯅꯕꯤꯌꯣ ꯍꯥꯏꯕꯗꯤ ꯁ꯭ꯄꯦꯂꯤꯁ ꯑꯝꯇ ꯅꯠꯇꯦꯗꯅ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯁꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯅꯔꯤꯕꯁꯤꯡꯁꯤꯗꯤ ꯑꯃꯔꯣꯝꯗ ꯁ꯭ꯀꯤꯟꯒꯤ ꯃꯔꯝꯗ ꯑꯗꯨ ꯑꯗꯥꯁꯤꯡꯗꯣ ꯑꯗꯨꯅ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯣꯏꯔꯥꯡꯊꯦꯝ ꯁꯟꯖꯅꯥ ꯆꯦꯁꯦ ꯅꯥꯇꯣꯟ ꯁꯔꯖꯔꯤ ꯇꯧꯕ꯭ꯔꯣ ꯑꯗꯣ ꯆꯦꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯕ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯆꯦꯒꯤ ꯃꯤꯠꯇꯣ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯣꯏꯔꯥꯡꯊꯦꯝ ꯁꯟꯖꯅꯥ ꯅꯥꯇꯣꯟ ꯁꯔꯖꯔꯤ ꯇꯧꯕ꯭ꯔꯣ ꯍꯥꯏ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣ ꯅꯥꯇꯣꯟꯁꯦ ꯁꯔꯖꯔꯤ ꯇꯧꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯇꯧꯗꯦ ꯑꯗꯒꯤ ꯂꯣꯌꯥꯉꯝꯕ ꯈꯥꯒꯦꯝꯕꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯗꯤꯁꯂꯥꯏꯛ ꯇꯧꯔꯝꯕꯁꯤꯡꯁꯦ ꯀꯜꯂꯛꯄ ꯃꯤ ꯑꯣꯏꯔꯝꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯣꯌꯥꯉꯝꯕ ꯈꯥꯒꯦꯝꯕꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤꯗ ꯍꯥꯏꯕꯗꯤ ꯗꯤꯁꯂꯥꯏꯛ ꯑꯩ ꯄꯥꯝꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯄꯥꯝꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯗꯤꯁꯂꯥꯏꯛ ꯇꯧꯕꯗꯣ ꯍꯣꯏ ꯑꯗꯣ ꯁꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯣꯌꯥꯉꯝꯕ ꯈꯥꯒꯦꯝꯕꯝ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯀ꯭ꯔꯤꯁꯅ ꯆꯟꯗꯥ ꯆꯦꯊꯣꯏ ꯁ꯭ꯀꯤꯟ ꯌꯥꯝ ꯒ꯭ꯂꯣꯌꯤꯡ ꯑꯣꯏ ꯀꯩꯀꯩ ꯆꯥꯒꯦ ꯍꯣꯔꯃꯣꯟ ꯆꯥꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯒ ꯆꯦ ꯌꯥꯝ ꯒꯔꯂꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ マンꯕꯗꯣꯀꯣ ꯑꯣꯏꯕꯁꯨ ꯃꯥꯜꯂꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗꯁꯨ ꯐꯦꯟꯁꯤ ꯋꯤꯌꯔ ꯗꯣꯜꯁ ꯌꯥꯝꯅ ꯂꯩꯕ ꯎꯏ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯒꯦ ꯕꯥꯔꯕꯤ ꯗꯣꯜꯁ ꯑꯣꯔ ꯋꯤꯌꯔ ꯂꯥꯁꯇꯤ ꯆꯦꯒꯤ ꯂꯤꯂꯥ ꯈꯨꯗꯤꯡꯗ ꯌꯥꯝꯅ ꯐꯖꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯈꯤ ꯃꯈꯥ ꯇꯥꯕꯤꯔꯛꯄꯗꯁꯨ ꯍꯦꯟꯅ ꯕꯦꯁ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤ ꯑꯣꯜ ꯗ ꯕꯦꯁ ꯆꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀ꯭ꯔꯤꯁꯅ ꯆꯟꯗ꯭ꯔ ꯃꯥꯏ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯣ ꯃꯇꯦꯛ ꯈꯨꯝꯃꯛꯑꯒꯦꯀꯣ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯦꯕ ꯆꯦ ꯊꯣꯏꯁꯦ ꯁ꯭ꯀꯤꯟ ꯒ꯭ꯂꯣꯌꯤꯡ ꯌꯥꯝ ꯑꯣꯏꯌꯦ ꯀꯩꯀꯩ ꯆꯥ ꯑꯗꯨꯒꯨꯝꯕ ꯑꯩ ꯆꯥꯗꯦ ꯑꯗꯨꯝ ꯈꯨꯝꯖꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝ ꯒꯔꯂꯤ ꯑꯣꯏ ꯁꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯒꯔꯂꯤ ꯑꯣꯏꯌꯦ ꯁꯤ ꯅꯣꯏꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗꯁꯨ ꯐꯦꯟꯁꯤ ꯗꯣꯜꯁ ꯌꯥꯝ ꯂꯩꯕ ꯎꯏꯌꯦ ꯍꯥꯏꯌꯦ ꯍꯣꯏ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯩꯁꯦ ꯕꯥꯔꯕꯤꯒꯨꯝꯕ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯕꯥꯔꯕꯤꯒꯨꯝꯕ ꯑꯗꯒꯤ ꯇꯦꯗꯤꯕꯤꯌꯔꯁꯀꯨꯝꯕꯁꯦ ꯑꯗꯨꯝ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯄꯥꯝꯃꯦ ꯍꯧꯖꯤꯛꯁꯨ ꯃꯉꯥꯏ ꯑꯩ ꯐꯃꯨꯡꯗꯁꯨ ꯑꯗꯨꯝ ꯇꯦꯗꯤꯕꯤꯌꯔ ꯑꯩ ꯐꯠ ꯂꯥꯎꯅ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯁꯣꯝꯗ ꯌꯦꯡꯉꯣ ꯑꯁꯤ ꯑꯩꯒꯤ ꯐꯃꯨꯡꯅꯤ ꯃꯣꯠꯇꯤ ꯃꯣꯠꯂꯦꯀꯣ ꯃꯌꯥꯝ ꯂꯪꯈꯥꯏꯕꯒꯤꯗꯣ ꯑꯩ ꯑꯁꯤ ꯇꯦꯗꯤꯕꯤꯌꯔ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯦꯗꯤꯕꯤꯌꯔꯒꯤꯗꯤ ꯑꯣꯡꯂꯤ ꯑꯩ ꯇꯦꯗꯤꯕꯤꯌꯔꯒꯤꯗꯤ ꯇꯨꯝꯕꯗ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯨꯝꯕꯗ ꯉꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯕꯒꯤ ꯇꯦꯗꯤꯕꯤꯌꯔ ꯑꯗꯣ ꯇꯦꯗꯤꯕꯤꯌꯔꯒ ꯕꯥꯔꯕꯤꯒ ꯍꯥꯏꯁꯦ ꯑꯅꯤꯃꯛ ꯂꯣꯏ ꯄꯥꯝꯃꯦ ꯑꯩꯒꯤꯗꯤ ꯂꯤꯂꯥ ꯈꯨꯗꯤꯡꯗ ꯌꯥꯝ ꯐꯖꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯈꯤ ꯊꯦꯡꯛ ꯌꯨ ꯁꯤꯗꯤ ꯃꯥꯏ ꯁꯖꯦꯁꯅꯤꯀꯣ ꯄꯗꯃꯥ ꯑꯣꯏꯅꯥꯝ ꯆꯦꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦ ꯐꯖꯩꯀꯣ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯄꯗꯃꯥ ꯋꯥꯟꯁ ꯑꯒꯦꯟ ꯑꯗꯨ ꯆꯦꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯑꯗꯨꯝ ꯈꯪꯗꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯩꯕ ꯐꯦꯃꯤꯂꯤꯅꯤ ꯁꯤꯝꯄꯜ ꯂꯥꯏꯐꯇꯀꯣ
శ్రీదేవి ꯍꯥꯏꯁꯤꯅ ꯊꯕꯛ ꯆꯤꯟꯕꯒꯤ ꯃꯔꯝ ꯈꯪꯉꯤ ꯑꯩꯗꯤ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏ శ్రీదేవి ꯍꯥꯏꯁꯤꯅ ꯃꯥꯏ ꯀꯩꯅꯣꯅꯤꯀꯣ ꯑꯗꯒꯤ ꯂꯦꯝꯕꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯍꯪꯕꯤꯔꯛꯑꯦ ꯕꯣꯏ ꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯅꯗꯤ ꯌꯨꯝ ꯄꯥꯟꯕꯁꯤ ꯌꯥꯕ꯭ꯔꯥ ꯆꯦ ꯍꯥꯏꯌꯦꯀꯣ ꯀꯣꯏꯁꯟ ꯃꯌꯥꯝꯁꯦ ꯕꯣꯏ ꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯗ ꯑꯩ ꯃꯥꯅ ꯈꯨꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯁꯤꯗꯤ ꯆꯍꯤ ꯍꯥꯏꯕꯗꯤ ꯌꯨꯝ ꯄꯥꯟꯕ ꯄꯥꯟꯗꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯑꯗꯣ ꯑꯩꯒꯤꯕꯨ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯑꯗꯨꯝ ꯆꯍꯤꯅ ꯄꯨꯔꯛꯄ ꯊꯕꯛꯅꯤꯗꯅꯀꯣ ꯍꯥꯏꯕꯗꯤ ꯌꯨꯝ ꯄꯥꯟꯕ ꯄꯥꯟꯗꯕ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯒꯨꯝꯕꯒꯤ ꯂꯝꯗ ꯍꯧꯖꯤꯛ ꯈꯣꯡꯗꯥꯗ꯭ꯔꯦ ꯍꯥꯏꯕ ꯃꯤꯟꯁ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯕꯅꯤꯅ ꯀꯩꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯂꯝꯗꯨꯗꯗꯤ ꯀꯩꯁꯨ ꯀꯥꯏꯅ ꯈꯜꯂꯨꯗꯦꯕꯀꯣ ꯑꯗꯒꯤ ꯏꯆꯟ ꯌꯨꯝꯅꯥꯝ ꯁꯤꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯗꯨꯒ ꯁꯤꯁꯅ ꯀꯌా ꯁꯨꯕꯅꯣ ꯍꯥꯏꯌꯦꯀꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯃꯉꯥꯅꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯂꯥꯁꯅꯤꯀꯣ ꯑꯗꯨꯒ ꯆꯦꯒꯤ ꯁꯛꯁꯦ ꯀꯜꯂꯛꯆꯩ ꯍꯤꯟꯗꯤ ꯁꯦꯔꯤꯌꯦꯜꯒꯤ ꯖꯦꯅꯤꯐꯔ ꯋꯤꯡꯒꯦꯠ ꯍꯥꯏꯔꯣ ꯇꯣ ꯃꯥꯜꯂꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯦꯔꯣꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯥꯡꯕꯤ ꯗꯦꯕꯤ ꯑꯗꯣ ꯑꯩ ꯖꯦꯅꯤꯐꯔ ꯋꯤꯡꯒꯦꯠ ꯍꯥꯏꯗꯣ ꯑꯩ ꯑꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯃꯥꯜ ꯍꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯒꯤ ꯁ꯭ꯔꯤꯗꯦꯕꯤ ꯍꯥꯏꯁꯤꯅ ꯆꯦ ꯊꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯏꯟꯁꯥꯡꯁꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯆꯦ ꯅꯪ ꯂꯨꯍꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯏꯟꯁꯥꯡꯁꯦ ꯑꯃꯔꯣꯝꯗ ꯀꯩꯗꯧꯕꯒꯤ ꯄꯥꯝꯗꯅꯤꯒꯦ ꯃꯤꯗꯤ ꯑꯗꯨꯝ ꯀꯥꯡꯁꯣꯏ ꯑꯗꯨꯗ ꯍꯥꯏꯕꯅꯤ ꯍꯣꯏ ꯀꯥꯡꯁꯣꯏꯁꯨ ꯃꯦꯟꯂꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯣ ꯀꯩꯗꯧꯕꯒꯤ ꯄꯥꯝꯕꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯆꯤꯛꯀꯟ ꯄꯥꯝꯃꯦ ꯑꯗꯨꯝ ꯑꯗꯒꯤ ꯂꯤꯟꯊꯣꯏ ꯏꯂꯥꯡꯕꯝ ꯆꯦ ꯑꯩꯈꯣꯏꯅꯁꯨ ꯆꯦꯆꯦꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯈꯟꯗꯨꯅ ꯆꯦꯆꯦ ꯀꯧꯖꯔꯤ ꯆꯦꯆꯦ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯂꯣꯏꯅ ꯃꯥꯜꯂꯤ ꯆꯦꯒꯤ ꯋꯥꯈꯜꯗ ꯆꯦꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯆꯦꯆꯦꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯒꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯅꯦ ꯖꯁ ꯑꯩ ꯅꯨꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯖꯩ ꯑꯗꯒꯤ ꯅꯁꯤꯃꯥ ꯁꯥꯍꯥ ꯍꯥꯏꯌꯦꯀꯣ ꯆꯦꯊꯣꯏ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯌꯥꯎꯈꯤꯕ ꯁꯩꯂꯤ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯉꯥꯡꯅꯦ ꯃꯥꯒꯤ ꯆꯦꯅꯦꯜꯁꯨ ꯌꯦꯡꯖꯩ ꯑꯣ ꯁꯂꯥꯏ ꯍꯥꯏꯕ ꯁꯂꯥꯏ ꯑꯧ ꯀꯩꯅꯣꯅꯦ ꯁꯂꯥꯏꯗꯣ ꯃꯥꯒꯤ ꯕ꯭ꯂꯣꯛ ꯍꯥꯡꯕꯅꯦ ꯑꯗꯨꯝ ꯑꯗꯨ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡ ꯇꯥꯔꯒꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯃꯥꯒꯤꯗꯣ ꯄꯣꯊꯥ ꯁꯪꯉ ꯂꯩꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯥꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯧꯖꯤꯛꯀꯤ ꯆꯦ ꯗꯦꯕꯤꯇꯥꯒꯤ ꯃꯕꯨꯡꯗ ꯄꯥꯜꯂꯦꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯆꯤꯆꯦꯗꯣ ꯑꯩꯒꯤ ꯏꯊꯛꯇꯣ ꯃꯥꯒꯤ ꯃꯆꯥꯅꯦ ꯑꯩꯈꯣꯏ ꯆꯦ ꯁꯣꯅꯤꯌꯥꯗꯣ ꯃꯥꯒꯤ ꯃꯆꯥ ꯑꯗꯒꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯆꯦꯆꯦꯁꯦ ꯆꯦ ꯗꯦꯕꯤꯇꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯔꯣ ꯀꯣꯏꯁꯟꯁꯦ ꯂꯣꯏ ꯃꯥꯟꯅꯔꯦꯀꯣ ꯅꯠꯇꯦ ꯑꯩ ꯉꯁꯥꯏ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯗꯦꯕꯤꯠ ꯈꯥꯏꯗꯦꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯨꯄꯥꯒꯤ ꯁꯛꯇꯣ ꯌꯥꯝ ꯎꯅꯤꯡꯉꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯨꯄꯤ ꯑꯣꯜꯂꯛꯄꯅꯣ ꯍꯥꯏꯕꯗꯨꯒ ꯈꯪꯖꯅꯤꯡꯉꯦ ꯏꯁ ꯅꯩꯔꯦ ꯀꯣꯏꯁꯟꯁꯤꯡꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯨꯄꯥꯒꯤ ꯁꯛ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯣꯏ ꯑꯗꯨꯝ ꯂꯩꯔꯤꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯀꯩꯁꯨ ꯆꯦꯟꯖ ꯇꯧꯗꯦꯗ ꯀꯣꯏꯁꯟꯁꯤꯡꯁꯦ ꯈꯔ ꯂꯧꯈꯠꯂ ꯄꯥꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯌꯥꯝ ꯌꯥꯝꯃꯦꯕ ꯂꯣꯏ ꯈꯨꯝ ꯂꯩꯔꯗꯤ ꯌꯧꯔꯅꯤ ꯚꯤꯗꯤꯑꯣꯁꯦ ꯀꯣꯏꯁꯟ ꯃꯥꯟꯅꯕꯈꯩꯗꯤ ꯈꯨꯝꯖꯔꯛꯑꯔꯣꯏꯒꯦꯀꯣ ꯅꯤꯡꯊꯧꯖꯝ ꯅꯅꯥꯎ ꯗꯦꯕꯤ ꯏꯁꯥ ꯉꯧꯅꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯒ ꯆꯦꯗꯤ ꯁꯨꯡꯁꯦꯝ ꯁꯦꯝꯃꯛꯇꯦ ꯆꯦꯒꯤ ꯑꯗꯨꯃꯥꯏꯅ ꯉꯧꯅꯤꯡꯉꯦ ꯄ꯭ꯂꯤꯖ ꯍꯥꯏꯌꯦ ꯅꯤꯡꯊꯧꯖꯝ ꯅꯅꯥꯎ ꯉꯧꯅꯕ ꯚꯤꯗꯤꯑꯣ ꯍꯥꯏꯁꯦ ꯑꯩ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯑꯩꯗꯣ ꯏꯁꯀꯤꯟꯒꯤ ꯏꯁꯄꯦꯁꯦꯂꯤꯁꯁꯨ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯤꯠꯃꯦꯟ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯗꯨꯅ ꯀꯩꯅꯣ ꯌꯥꯝ ꯉꯧꯅꯤꯡꯉꯨꯅꯨꯗ ꯀꯩꯗꯧꯗꯣꯏꯅꯣ ꯉꯧꯔꯒ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯃꯨꯔꯒ ꯔꯥꯁꯤ ꯂꯩꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨꯀꯣ
ꯀꯣꯏꯁꯟꯁꯦ ꯂꯣꯏ ꯃꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯕꯅꯦꯀꯣ ꯑꯗꯨꯅ ꯆꯥꯎꯔꯥꯛꯅ ꯑꯃ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦꯀꯣ ꯗꯩꯅꯥꯂꯛꯁꯃꯤ ꯌꯨꯝꯅꯥꯝ ꯆꯥꯅ ꯀꯣꯏꯁꯟ ꯐꯖꯕ ꯑꯃ ꯍꯪꯕꯤꯔꯛꯑꯦꯀꯣ ꯆꯦꯒꯤ ꯃꯤꯡ ꯂꯩꯐꯝꯗꯨꯒ ꯈꯪꯖꯔꯦ ꯑꯗꯨꯗꯤ ꯈꯪꯖꯔꯦ ꯑꯗꯣ ꯆꯦꯒꯤ ꯅꯨꯄꯤ ꯑꯃꯗ ꯀꯔꯝꯕ ꯃꯒꯨꯟ ꯆꯦꯜꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯌꯣ ꯍꯥꯏꯌꯦꯀꯣ ꯅꯨꯄꯤ ꯑꯃꯗ ꯑꯩꯅ ꯆꯦꯜꯍꯟꯅꯤꯡꯕ ꯒꯨꯟꯁꯤꯔꯣ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯗ ꯆꯦꯜꯍꯟꯅꯤꯡꯕꯁꯦ ꯊꯛꯁꯤ ꯈꯛꯁꯤ ꯕꯦꯕꯥꯔ ꯂꯩꯕ ꯑꯗꯨꯒ ꯃꯤ ꯈꯪꯅ ꯆꯠꯄꯗꯣ ꯑꯣꯜꯃꯣꯁ ꯑꯁꯤ ꯃꯉꯥꯏꯔꯦ ꯍꯥꯏꯕꯗꯤ ꯃꯤꯗꯣ ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗ ꯔꯦꯁꯄꯦꯛ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯉꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯈꯥꯡꯕ ꯀꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯗꯒꯤ ꯂꯥꯏꯔꯦ ꯂꯥꯛꯄꯝ ꯁ꯭ꯋꯤꯇꯤ ꯍꯥꯏꯌꯦꯀꯣ ꯆꯦꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯂꯩꯔꯒꯗꯤ ꯃꯃꯤꯡ ꯈꯪꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯗꯤ ꯀꯣꯟꯅ ꯍꯥꯏꯖꯔꯛꯑꯒꯦ ꯆꯦꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯒꯤꯅꯣ ꯂꯤꯂꯥꯗꯁꯨ ꯌꯥꯝꯅ ꯐꯖꯩ ꯂꯤꯂꯥꯗꯤ ꯍꯧꯕ ꯌꯥꯗ꯭ꯔꯤꯕꯣ ꯍꯥꯏꯌꯦꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯔꯥꯖꯀꯨꯃꯥꯔ ꯑꯒꯨꯔꯥꯖꯅꯀꯣ ꯍꯥꯏꯔꯛꯄꯅꯦ ꯆꯦꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯊꯦꯡꯛ ꯌꯨ ꯂꯤꯂꯥꯗꯁꯨ ꯌꯥꯝꯅ ꯐꯖꯩ ꯂꯤꯂꯥꯗꯤ ꯍꯧꯕ ꯌꯥꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯌꯥꯗ꯭ꯔꯤꯌꯦ ꯑꯗꯨꯝ ꯑꯃ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯒꯤꯅꯤꯀꯣ ꯑꯗꯨꯝ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯀꯩꯒꯤꯅꯣ ꯃꯤ ꯇꯤꯟꯕ ꯌꯥꯗꯕꯅꯤꯅ ꯂꯤꯂꯥ ꯀꯨꯏꯔꯦ ꯊꯤꯡꯖꯤꯟꯕꯀꯣ ꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜ ꯆꯤꯡꯂꯦꯟ ꯈꯨꯗꯣꯝꯆꯥꯏ ꯆꯤꯛꯀꯟ ꯀꯣ ꯑꯗꯒꯤ ꯑꯥꯏ ꯑꯦꯝ ꯅꯣꯔꯠ ꯏꯁ ꯑꯣꯐꯤꯁꯤꯌꯦꯜꯅ ꯍꯪꯉꯛꯑꯦꯀꯣ ꯆꯦ ꯃꯩꯇꯩ ꯄꯥꯡꯍꯜꯒꯤ ꯃꯩꯇꯩ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯦꯒꯤ ꯃꯣꯠ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯅ ꯍꯦꯟꯅ ꯐꯩ ꯈꯜꯂꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯑꯩꯈꯣই ꯂꯣꯏꯅ ꯁꯤꯒꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ ꯍꯥꯏꯌꯦꯀꯣ ꯑꯣꯐꯤꯁꯤꯌꯦꯜ ꯅꯣꯔꯠ ꯏꯁ ꯑꯣꯐꯤꯁꯤꯌꯦꯜ ꯀꯣ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟꯅꯦ ꯑꯗꯣ ꯃꯩꯇꯩ ꯄꯥꯡꯍꯜꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯑꯗꯨꯝꯕꯒꯤꯗꯤ ꯀꯩꯁꯨ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯟꯗ꯭ꯔꯦꯗ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯤꯂꯥ ꯌꯥꯎꯔꯛꯄꯁꯤꯗꯤ ꯑꯦꯅꯤ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯃꯌꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯄꯥꯡꯒꯟ ꯍꯥꯏꯕ ꯂꯩꯇꯦ ꯃꯣꯏ ꯂꯝ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯃꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯆꯠꯄꯅꯤꯅ ꯖꯁ ꯃꯣꯏ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯐꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯛꯄ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗꯕꯅꯤꯅꯀꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯗꯨ ꯑꯗꯥ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯀꯩꯁꯨ ꯈꯪꯗꯦ ꯑꯗꯨ ꯃꯥꯅꯤ ꯆꯨꯝꯃꯦ ꯁꯤꯒꯗꯕ ꯃꯤ ꯉꯥꯛꯇꯅꯦ ꯄꯨꯟꯁꯤꯗꯀꯣ ꯑꯗꯨꯅ ꯁꯣꯝꯅ ꯁꯖꯦꯁ ꯇꯧꯔꯛꯏꯗꯣ ꯐꯖꯩ ꯍꯤꯡꯉꯤꯉꯩꯗ ꯅꯨꯡꯉꯥꯏ ꯂꯩꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯅ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯑꯗꯨ ꯄꯥꯝꯖꯩ ꯑꯌꯦꯛꯄ ꯊꯣꯏ ꯍꯥꯏꯌꯦꯀꯣ ꯑꯌꯦꯛꯄꯝ ꯊꯣꯏ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯈꯨꯝꯕꯤꯔꯛꯑෝ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥ ꯄꯥꯟꯗ꯭ꯔꯤꯕ꯭ꯔꯥ ꯄꯔꯐꯦꯛ ꯄꯥꯔꯠꯅꯔꯁꯦ ꯀꯔꯝꯕ ꯑꯣꯏꯅ ꯈꯟꯕꯤꯒꯦ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯄꯔꯐꯦꯛꯁꯦ ꯑꯩꯅ ꯄꯔꯐꯦꯛ ꯅꯨꯄꯥꯁꯤꯔꯣ ꯑꯩꯅ ꯄꯥꯝꯕꯁꯦ ꯃꯁꯛ ꯊꯤꯕ ꯐꯖꯕꯩ ꯀꯩꯁꯨ ꯈꯟꯗꯦ ꯖꯁ ꯑꯩꯒꯤꯗꯃꯛꯇ ꯀꯤꯌꯔ ꯇꯧꯕꯤꯕ ꯑꯩ ꯀꯤꯌꯔ ꯇꯧꯕꯤꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨꯒ ꯄꯥꯝꯃꯦ ꯊꯣꯏꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯕꯗꯩ ꯂꯤꯂꯥ ꯌꯥꯎꯕꯤꯔꯛꯀꯦ ꯍꯥꯏꯌꯦ ꯌꯨꯝꯗꯥꯁꯅꯀꯣ ꯑꯩꯁꯦ ꯆꯍꯤꯁꯦ ꯀꯩꯅꯣ ꯑꯗꯨꯋꯥꯏꯗꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ 53 53 ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯂꯤꯂꯥ ꯌꯥꯎꯕ ꯍꯧꯔꯛꯄꯁꯦꯀꯣ ꯑꯇꯩꯁꯤ ꯂꯣꯏ ꯃꯥꯟꯅꯕ ꯃꯥꯜꯂꯦꯀꯣ ꯆꯦꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯦꯀꯣ ꯑꯕꯦ ꯋꯥꯍꯦꯡꯕꯝ ꯆꯦꯆꯦꯒꯤ ꯁꯛ ꯐꯖꯔꯤꯁꯦ ꯀꯔꯤ ꯆꯥꯕꯒꯤꯅꯣ ꯑꯗꯨꯒ ꯆꯦꯆꯦ ꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯈꯪꯖꯅꯤꯡꯉꯦ ꯍꯥꯏꯌꯦꯀꯣ ꯂꯝꯁꯦ ꯑꯣꯏꯅ ꯈꯨꯝꯖꯔꯒꯦꯀꯣ ꯃꯃꯥꯡ ꯀꯣꯏꯁꯟꯁꯤꯗꯤ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯇꯤ ꯁꯦꯔꯂꯦꯛꯇꯤ ꯌꯥꯝ ꯆꯥꯏꯀꯣ ꯑꯩ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯃꯣꯏꯔꯥꯡꯗꯒꯤꯅꯦ ꯑꯕꯦ ꯋꯥꯍꯦꯡꯕꯝ ꯀꯣ ꯀꯣꯏꯁꯟꯁꯦ ꯂꯣꯏ ꯃꯥꯟꯅꯕꯅꯤꯅꯀꯣ ꯂꯩꯃꯄꯣꯛꯄꯝ ꯁꯥꯗꯥ ꯗꯦꯕꯤꯅ ꯆꯦꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ ꯀꯌꯥꯅꯣ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯕꯤꯔꯛꯑꯣ
ꯍꯥꯏꯀꯣ ꯑꯗꯒꯤ ꯁꯝ ꯀꯦꯟꯕ ꯐꯅꯕꯒꯤꯗꯣ ꯀꯗꯥꯏꯗ ꯐꯪꯕꯤꯒꯦ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯉꯁꯥꯏ ꯈꯨꯝꯖꯈ꯭ꯔꯦ ꯃꯉꯥꯅꯦꯅ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯇꯟꯖꯥ ꯐꯪ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯑꯗꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕꯗꯣ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯀꯣ ꯃꯇꯝ ꯐꯪ ꯇꯥꯔꯒꯗꯤ ꯀꯥꯏꯗ ꯐꯪꯕꯤꯒꯦ ꯍꯥꯏꯌꯦꯀꯣ ꯁꯝꯒꯤꯗो ꯑꯗꯨꯝ ꯑꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯝꯒꯤ ꯑꯗꯨꯗꯩꯗ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯈꯤꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯀꯥꯏꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣꯀꯣ ꯑꯕꯨꯖꯝ ꯇꯣꯀꯤꯌꯣ ꯍꯥꯏꯌꯦꯀꯣ ꯆꯦ ꯂꯤꯂꯥ ꯑꯣꯖꯥ ꯇꯣꯂꯟ ꯍꯣꯏꯒ ꯄꯨꯟꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤꯅꯤ ꯑꯅꯧꯕ ꯑꯗꯨꯝ ꯑꯥꯔꯇꯤꯁ ꯑꯃꯒ ꯑꯃꯒ ꯄꯨꯟꯅꯕ ꯍꯥꯏꯁꯤꯗꯤꯀꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯑꯕꯨꯖꯝ ꯇꯣꯀꯤꯌꯣ ꯑꯇꯩꯁꯤꯗꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯥ ꯉꯥꯛ ꯉꯥꯏꯔꯦꯀꯣ ꯑꯗꯨꯅ ꯊꯣꯛꯆꯣꯝ ꯅꯤꯔꯃꯂꯥ ꯆꯅꯨꯅ ꯍꯪꯕꯤꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ ꯑꯗꯣ ꯅꯨꯄꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯒ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯉꯤ ꯑꯩ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯎꯕꯗ ꯌꯥꯝꯅ ꯌꯦꯡꯖꯅꯤꯡꯉꯤ ꯆꯦꯒꯤ ꯃꯤꯠꯇ ꯀꯔꯝꯕꯅ ꯍꯦꯟꯒꯦ ꯈꯪꯖꯤꯟꯗꯨꯅ ꯍꯪꯕꯅꯤ ꯋꯥꯔꯧꯕꯤꯒꯅꯨ ꯖꯁ ꯑꯩꯈꯣꯏ ꯅꯨꯄꯤꯅꯤꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯅꯪꯒ ꯑꯗꯨꯝ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯦꯡ ꯇꯥꯕꯅꯤ ꯌꯣꯒꯦꯁꯀꯤ ꯑꯩꯆ ꯍꯥꯏꯌꯦꯀꯣ ꯆꯦ ꯊꯣꯏ ꯌꯥꯡꯈꯪꯒꯤ ꯁꯦꯛꯇꯣ ꯑꯝꯇ ꯂꯧꯖꯒꯦ ꯑꯗꯨꯒ ꯗꯤꯇꯦꯜꯁ ꯑꯗꯨ ꯃꯃꯥꯡꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯌꯦꯡꯕꯤꯌꯣ ꯑꯩ ꯃꯃꯥꯡꯒꯤꯀꯣ ꯚꯤꯗꯤꯑꯣꯗꯨꯗꯀꯣ ꯑꯇꯩꯁꯤꯗꯤ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯅꯀꯣ ꯕꯣꯏꯐ꯭ꯔꯦꯟꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯚꯤꯗꯤꯑꯣ ꯑꯝꯇ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯌꯦ ꯒꯤꯇꯥ ꯃꯣꯏꯔꯥꯡꯊꯦꯝ ꯍꯣꯏ ꯊꯥꯒꯠꯆꯔꯛꯀꯦ ꯆꯦꯅ ꯄꯥꯝꯖꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯑꯩ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯆꯦ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯀꯣꯏꯁꯟꯗ ꯆꯦꯒꯤ ꯃꯤꯠꯁꯦ ꯁꯔꯖꯔꯤ ꯇꯧꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯩ ꯃꯤꯠ ꯁꯔꯖꯔꯤ ꯇꯧꯗꯤꯌꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯕꯟꯗꯅꯥ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯩꯒꯤ ꯅꯥꯇꯣꯟꯗ ꯑꯄꯤꯛꯄ ꯕ꯭ꯂꯦꯛ ꯃꯆꯥ ꯊꯣꯛꯑꯦ ꯁꯨꯝ ꯌꯥꯝꯃꯛꯑꯦ ꯁꯤꯕꯨ ꯀꯔꯤ ꯁꯤꯖꯤꯟꯅꯔꯒ ꯐꯒꯗꯒꯦ ꯑꯗꯨꯒꯨꯝꯕ ꯃꯔꯝ ꯏꯆꯦꯅ ꯈꯪꯕ ꯂꯩꯔꯒꯗꯤ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦꯀꯣ ꯅꯥꯇꯣꯟꯗ ꯂꯥꯛꯏꯗꯣ ꯑꯃꯔꯣꯝꯗ ꯕ꯭ꯂꯦꯛ ꯍꯦꯠꯁꯀꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯀꯣ ꯕ꯭ꯂꯦꯛ ꯍꯦꯠꯁ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯕ꯭ꯂꯦꯛ ꯍꯦꯠꯁꯀꯤꯗꯤ ꯑꯩꯈꯣꯏ ꯕ꯭ꯂꯦꯛ ꯍꯦꯠꯁ ꯔꯤꯃꯨꯚꯔ ꯂꯩꯕꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯁ꯭ꯀ꯭ꯔꯕꯀꯨꯝꯕ ꯋꯥꯜꯅꯠ ꯁ꯭ꯀ꯭ꯔꯕ ꯊꯣꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯕꯀꯨꯝꯕ ꯇꯧꯊꯣꯛꯄꯤꯕꯀꯣ ꯃꯃꯥꯡꯗ ꯑꯩꯒꯤ ꯐꯦꯁꯤꯌꯦꯜ ꯇꯧꯕꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯕꯅꯦ ꯑꯗꯨꯗ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗ ꯑꯗꯨꯝ ꯁꯣꯝꯒꯤ ꯀꯥꯟꯅꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯅꯤꯀꯣ ꯑꯇꯩꯗꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯃꯔꯝꯗꯁꯨ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦ ꯑꯗꯣ ꯀꯣꯏꯁꯟꯁꯦ ꯑꯅꯝꯕ ꯂꯣꯏ ꯉꯥꯎꯅ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤꯅꯀꯣ ꯌꯨꯝꯅꯥꯝ ꯑꯟꯖꯤꯇꯥ ꯗꯦꯕꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯏꯚꯦꯟ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗꯁꯨ ꯑꯩꯅ ꯆꯦꯗ ꯉꯥꯎꯔꯤꯕ ꯄꯥꯝꯖꯔꯤꯕ ꯁꯨꯃꯥꯏꯅ ꯉꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤꯌꯦ ꯌꯥꯝ ꯉꯥꯎꯏ ꯍꯥꯏ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯑꯗꯨꯒ ꯑꯩꯅ ꯆꯦꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯥꯏꯔꯒꯗꯤ ꯆꯦꯒꯤ ꯆꯤꯟꯕꯥꯜ ꯈꯗꯥꯡ ꯁ꯭ꯋꯥꯏ ꯇꯥꯔꯛꯄ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯔꯦꯀꯣ ꯑꯗꯨ ꯀꯣꯏꯁꯟꯗ ꯃꯥꯒꯤꯁꯦ ꯆꯦꯁꯦ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗ ꯁꯨꯝ ꯅꯨꯄꯤꯒꯤ ꯊꯕꯛ ꯍꯩꯇꯔꯥ ꯆꯥꯛ ꯊꯣꯡꯕ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯇꯧꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯆꯦꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯔꯤ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯑꯅꯤꯁꯦ ꯈꯪꯖꯅꯤꯡꯉꯦ ꯍꯥꯏꯌꯦꯀꯣ ꯑꯗꯨꯝ ꯊꯣꯡꯉꯦ ꯆꯥꯛ ꯌꯦꯟꯁꯥꯡꯗꯤꯀꯣ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯩꯅ ꯆꯥꯅꯤꯡꯕꯒꯨꯝꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯗꯨꯝ ꯄꯤꯖꯩꯌꯦ ꯑꯗꯨꯝ ꯃꯌꯥꯝꯗꯀꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯊꯣꯡꯕꯗꯨꯒꯨꯝꯕꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯆꯥꯅꯤꯡꯕ ꯀꯥꯟꯗꯅꯦ ꯑꯗꯨꯝ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯗꯣ ꯑꯗꯨꯝ ꯊꯣꯡꯉ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯆꯤꯛꯀꯟꯒꯨꯝꯕ ꯊꯣꯡ ꯇꯥꯔꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕ ꯑꯩꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨ ꯊꯣꯡꯕ ꯀꯥꯟꯗ ꯃꯌꯥꯝ ꯆꯥꯃꯤꯟꯅꯩꯌꯦ ꯑꯗꯨꯒ
ꯆꯦꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯔꯤ ꯑꯗꯨꯝ ꯈꯪꯉꯦꯀꯣ ꯑꯩ ꯆꯤꯀꯟ ꯍꯥꯏꯖꯈ꯭ꯔꯦ ꯑꯦꯟꯊꯣꯅꯤ ꯌꯨꯝꯅꯥꯝ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯐꯖꯩꯌꯦ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯃꯤꯗꯣ ꯁꯔꯖꯔꯤ ꯇꯧꯕ꯭ꯔꯣ ꯍꯥꯏꯌꯦ ꯀꯣꯏꯁꯟꯁꯦ ꯂꯣꯏ ꯃꯥꯟꯅꯔꯦꯕꯀꯣ ꯂꯤꯟꯊꯣꯏ ꯆꯅꯨꯅ ꯀꯣꯏꯁꯟ ꯌꯥꯝ ꯐꯖꯕ ꯑꯃ ꯍꯪꯉꯦꯀꯣ ꯆꯦ ꯂꯥꯏꯟ ꯍꯥꯟꯅ ꯅꯝꯃꯦꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯆꯦꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕ ꯔꯦꯞ ꯀꯦꯁ ꯃꯌꯥꯝꯁꯦ ꯃꯥꯌꯣꯛꯅꯅꯕ ꯆꯦꯒꯤ ꯃꯣꯠꯇ ꯀꯔꯤ ꯍꯥꯏꯖꯅꯤꯡꯉꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯍꯥꯏꯌꯦꯀꯣ ꯅꯨꯄꯤꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯇꯁꯦꯡꯅ ꯃꯤꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯁꯖꯦꯁ ꯇꯧꯅꯤꯡꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯔꯦꯞ ꯀꯦꯁ ꯍꯦꯟꯒꯠꯂꯛꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯣ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯃꯤꯟꯁ ꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯕ ꯄꯣꯠꯅꯤꯅꯀꯣ ꯀꯩꯁꯨ ꯀꯥ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯤꯗ ꯑꯃꯔꯣꯝꯗ ꯌꯥꯝ ꯂꯦꯝꯍꯟꯅꯤꯡꯉꯦ ꯃꯤꯟꯁ ꯆꯀꯠ ꯆꯀꯥ ꯇꯧꯕꯁꯦ ꯑꯗꯨꯒꯨꯝꯕꯁꯦ ꯀꯥ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯒꯨꯝꯕꯅꯁꯨ ꯍꯦꯟꯅ ꯅꯨꯄꯥꯅ ꯀꯩ ꯍꯥꯏꯅꯤ ꯆꯥꯟꯁ ꯂꯧꯕꯒꯤ ꯇꯟꯖꯥꯗꯣ ꯍꯦꯟꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯋꯦ ꯑꯗꯨꯒ ꯑꯦꯅꯤ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯔꯣ ꯑꯃ ꯆꯠꯄ ꯑꯣꯏꯔꯣ ꯑꯗꯨꯝ ꯑꯅꯝꯕ ꯃꯇꯝꯗ ꯐꯦꯃꯤꯂꯤꯒꯨꯝꯕꯒ ꯆꯠꯃꯤꯟꯅꯕ ꯀꯣ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯦꯅꯤ ꯏꯕꯨꯡꯅꯤ ꯈꯪꯗꯦ ꯏꯃꯥꯟꯅꯕꯤꯅꯤ ꯈꯪꯗꯦ ꯑꯗꯣ ꯑꯗꯨꯝ ꯏꯊꯟꯗ ꯆꯠꯊꯣꯛꯇꯕ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯅꯗꯤ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯑꯗꯣ ꯑꯊꯦꯡꯕꯝꯗ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯁꯦ ꯈꯔ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯒꯨꯝꯕ ꯃꯉꯥꯏꯗ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯁꯤꯌꯥꯔ ꯇꯧꯅꯤꯡꯉꯥꯏ ꯍꯥꯏꯁꯦ ꯃꯌꯥꯝꯕꯨꯗꯤ ꯂꯩ ꯑꯗꯣ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯂꯩꯕꯅꯤꯅꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯦꯒꯤ ꯕꯤ ꯑꯦꯐ ꯂꯩꯕ꯭ꯔꯣ ꯉꯥꯛꯇ ꯑꯗꯨꯒꯨꯝꯕ ꯉꯥꯛ ꯉꯥꯏꯔꯦꯀꯣ ꯀꯣꯏꯁꯟꯁꯦ ꯁꯤꯅ ꯂꯥꯁ ꯑꯣꯏꯔꯒꯦ ꯒꯤꯒꯤ ꯍꯥꯗꯤꯠ ꯍꯥꯏꯌꯦꯀꯣ ꯅꯥꯇꯣꯟꯗ ꯁꯔꯖꯔꯤ ꯇꯧꯋꯣ ꯆꯦ ꯍꯦꯟꯅ ꯐꯖꯅꯕ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅꯦ ꯑꯩ ꯅꯥꯇꯣꯟꯁꯦ ꯁꯔꯖꯔꯤ ꯇꯧꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩ ꯍꯥꯏꯗꯤ ꯌꯥꯝ ꯀꯤꯖꯩꯌꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯑꯩ ꯀꯤꯗ꯭ꯔꯀꯥꯟꯗ ꯇꯧꯔꯒꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩ ꯉꯝꯗ꯭ꯔꯤꯕ ꯑꯗꯣ ꯀꯣꯏꯁꯟ ꯍꯥꯏꯁꯦ ꯃꯈꯥꯗꯁꯨ ꯃꯌꯥꯝ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯅꯣꯁꯦ ꯀꯣꯏꯁꯟꯁꯦꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯕꯗꯤ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯄꯗꯣ ꯄꯤꯔꯛꯇꯦ ꯈꯣꯠꯂꯛꯇꯦ ꯋꯥꯔꯧꯕꯤꯒꯅꯣ ꯀꯩꯒꯤꯅꯣꯗꯣ ꯀꯣꯏꯁꯟꯗꯣ ꯑꯅꯝꯕ ꯂꯣꯏ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯅꯪꯀꯣ ꯔꯤꯄ꯭ꯂꯥꯏꯗꯣ ꯂꯣꯏ ꯄꯤꯔꯛ ꯂꯩꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯣ ꯑꯗꯨ ꯃꯊꯪꯗꯁꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯗꯨꯝ ꯀꯣꯃꯦꯟꯇꯀꯣ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯍꯪꯉꯀꯥꯟꯗ ꯑꯩ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯑꯃꯗ ꯑꯃꯨꯛ Q&A ꯃꯌꯥꯝ ꯑꯗꯨꯝ ꯄꯨꯂꯞ ꯇꯧꯃꯤꯟꯅꯁꯦ ꯑꯗꯣ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯀꯣꯏꯁꯟ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯊꯣꯏ ꯃꯣꯏꯔꯥꯡ ꯑꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯐꯦꯁꯕꯨꯛꯁꯨꯀꯣ ꯊꯣꯏ ꯃꯣꯏꯔꯥꯡ ꯑꯅ ꯂꯩꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯑꯦꯅꯤ ꯀꯣꯏꯁꯟꯒꯨꯝꯕ ꯍꯪꯅꯤꯡꯕ ꯈꯣꯠꯄ ꯂꯩ ꯇꯥꯔꯒꯁꯨꯀꯣ ꯑꯩꯉꯣꯟꯗ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ ꯏꯟꯁꯇꯥꯗ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩ ꯅꯨꯡꯁꯤꯕꯤ ꯇꯥꯔꯒꯗꯤ ꯄ꯭ꯂꯤꯖ ꯗꯣꯟ ꯐꯣꯔꯒꯦꯠ ꯇꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯁꯤꯌꯔ ꯗ ꯚꯤꯗꯤꯑꯣꯁ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝꯁꯦ ꯇꯦꯛ ꯀꯦꯌꯔ ꯍꯧꯖꯤꯛꯀꯤ ꯄꯦꯟꯗꯥꯃꯤꯛꯁꯦ ꯐꯠꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯂꯚ ꯌꯨ ꯕꯥꯏ ꯕꯥꯏ